ꯃꯆꯤꯟꯗ ꯂꯥꯎꯅ ꯍꯥꯏꯔꯦ ꯗ ꯂꯥꯁ ꯁꯨꯄꯔ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯊꯟꯗ ꯍꯧꯅ ꯅꯣꯛꯑꯦ ꯑꯗꯨꯒ ꯅꯨꯟꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯩꯕꯨꯜꯗꯨꯅ ꯌꯨꯍꯦꯟꯕ ꯇꯝꯅ ꯃꯥꯁꯨ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯔꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯪꯉꯛꯏ ꯌꯨꯍꯦꯟꯕ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯈꯪꯗꯣꯛꯊꯣꯛꯑꯦ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯤ ꯃꯁꯥꯗꯨ ꯅꯤꯛꯄꯅꯁꯨ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏ ꯑꯃꯨꯛꯇ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯈꯛ ꯊꯦꯡꯅꯗ꯭ꯔꯤ ꯉꯥꯏꯍꯥꯛꯇꯤ ꯃꯥ ꯎꯪꯂꯒ ꯂꯩ ꯇꯞꯅ ꯇꯞꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯒꯤ ꯈꯪꯂꯦ ꯃꯥꯅ ꯍꯧꯖꯤꯛ ꯎꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯃꯪꯂꯥꯟꯅꯦ ꯑꯗꯨꯁꯨ ꯐꯠꯇꯕ ꯃꯪ ꯃꯀꯨ ꯃꯪ ꯃꯁꯥ ꯃꯗꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯖꯩ ꯂꯝꯍꯥꯡ ꯇꯨꯃꯥꯡꯗ ꯑꯍꯤꯡ ꯌꯥꯏꯔꯛꯄꯁꯤꯅ ꯑꯁꯤꯒꯨꯝꯕ ꯃꯪ ꯃꯪꯕꯒꯤ ꯃꯔꯝ ꯑꯆꯧꯕ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ ꯌꯨꯍꯦꯟꯕ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕ ꯈꯔꯗꯤ ꯃꯁꯥꯅ ꯃꯗꯣꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗꯒꯤ ꯐꯔꯦ ꯑꯗꯨꯕꯨ ꯃꯁꯥ ꯃꯊꯟꯇ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯐꯥꯎꯕꯗꯤ ꯍꯜꯂꯝꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯦ ꯃꯆꯤꯟꯗ ꯑꯃꯨꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯕ ꯆꯔꯆ ꯂꯨꯍꯣꯡꯕꯒꯤ ꯀꯩꯅꯥ ꯊꯧꯔꯝ ꯃꯐꯝ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯀꯤꯕ ꯐꯪꯂꯕ ꯂꯥꯏꯅꯤꯡꯕꯤ ꯐꯤꯃꯨ ꯁꯦꯠꯄꯤ ꯂꯝꯕꯣꯏꯕꯤ ꯅꯨꯟ ꯈꯪꯗ꯭ꯔꯦ ꯃꯪꯅꯦꯅ ꯖꯨꯠ ꯋꯥꯏꯔꯝ ꯆꯥꯗꯕ ꯃꯪ ꯃꯪꯕꯁꯦ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯇꯜꯂꯦ ꯌꯥꯔꯛꯂꯤꯕꯁꯤꯅ ꯂꯝꯃꯥꯡꯒ ꯑꯣꯏꯔꯦ ꯃꯪꯂꯤꯕ ꯃꯪꯒ ꯅꯥꯇꯩꯅꯒ ꯆꯥꯗ꯭ꯔꯦ ꯄꯨꯡꯁꯤꯕꯨ ꯀꯌꯥ ꯇꯥꯔꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯔꯗꯅ ꯑꯃꯨꯛ ꯈꯨꯗꯥꯡ ꯒꯥꯔꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯆꯥꯎꯔꯥꯛꯅ 12:30 ꯈꯔ ꯍꯦꯜꯂꯝꯃꯦ ꯑꯃꯨꯛ ꯃꯗꯣꯝ ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯥꯒꯤ ꯅꯤꯡꯊꯧꯈꯣꯡꯗ ꯂꯩꯕ ꯌꯨꯝꯗꯨꯗꯁꯨ ꯀꯅꯥꯝꯇ ꯂꯩꯕ ꯅꯠꯇꯦ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯉꯟꯇꯥꯅ ꯀꯥꯏꯅꯈ꯭ꯔꯦ ꯃꯅꯥꯎꯄꯥ ꯑꯃꯈꯛ ꯂꯩꯕꯗꯨꯁꯨ ꯑꯥꯎꯠꯁꯥꯏꯗꯇ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯂꯦ ꯑꯗꯨꯅ ꯌꯨꯝꯗꯨꯗ ꯃꯍꯥꯛ ꯁꯨꯃꯥꯏꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯑꯍꯤꯡ ꯌꯥꯔꯛꯂꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯝꯗꯨꯅ ꯅꯨꯡꯁꯥ ꯊꯤꯕ ꯀꯨꯛꯅꯕ ꯍꯥꯏꯗꯨꯅ ꯇꯝꯒꯗꯕꯁꯨ ꯀꯅꯥ ꯂꯩꯇꯦ ꯌꯨꯝꯗꯨꯗ ꯃꯗꯣꯝ ꯇꯔꯛ ꯂꯩꯕꯅꯤ ꯆꯥꯎꯈ꯭ꯔꯕ ꯃꯃꯥ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝ ꯏꯈꯣꯜꯗꯨꯗ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯅ ꯃꯤꯑꯣꯏꯕ ꯑꯃꯕꯨ ꯀꯌꯥꯗ ꯂꯥꯏꯅ ꯇꯣꯏꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯃꯈꯜꯁꯤꯡꯅ ꯑꯃꯨꯛ ꯀꯞꯍꯟ ꯑꯃꯨꯛ ꯍꯦꯛ ꯅꯣꯛꯍꯟ ꯂꯥꯏꯔꯤꯛ ꯐꯅ ꯍꯧꯔꯛꯄꯅꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯨꯍꯦꯟꯕ ꯃꯄꯥꯒ ꯃꯃꯥꯒꯅ ꯑꯆꯧꯕ ꯑꯁꯥ ꯀꯌꯥ ꯃꯉꯣꯟꯗ ꯊꯝꯂꯛꯈꯤ ꯃꯄꯥꯅ ꯃꯃꯥꯅ ꯃꯉꯣꯟꯗ ꯊꯝꯂꯤꯕ ꯑꯁꯥꯗꯨꯗꯤ ꯃꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯟꯈꯤꯗꯦ MBBS ꯇꯝꯕ ꯂꯣꯏꯔꯗꯨꯅ ꯒꯣꯔꯃꯦꯟ ꯁꯦꯂꯦꯛꯁꯟ ꯐꯪꯕ ꯆꯍꯤ ꯑꯗꯨꯃꯛꯇꯗ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄ ꯃꯃꯥꯒ ꯃꯄꯥꯒ ꯂꯝꯕꯤꯒꯤ ꯇꯝꯊꯤꯔꯕ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯄꯨꯟꯅ ꯂꯩꯈꯤꯗ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯃꯊꯟꯇꯅ ꯌꯨꯝꯗ ꯄꯨꯍꯧꯏ ꯄꯤꯛꯂꯤꯕ ꯃꯅꯥꯎꯄꯥ ꯑꯇꯣꯝꯕ ꯁꯅꯥꯈꯣꯝꯕꯁꯨ ꯃꯥꯅ ꯌꯦꯡꯁꯤꯟꯕ ꯇꯥꯈꯤ ꯃꯄꯥ ꯃꯃꯥꯅ ꯇꯧꯒꯗꯕ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯃꯥꯌꯣꯡ ꯌꯥꯈꯤ ꯑꯗꯨꯅ ꯃꯍꯥꯛ ꯑꯃꯔꯣꯝꯗ ꯅꯧꯅ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯃꯥꯌꯣꯛ ꯌꯥꯗꯨꯅ ꯂꯥꯛꯂꯕ ꯄꯨꯟꯁꯤ ꯑꯃꯅꯤ ꯇꯝꯂꯨꯔꯤꯕ ꯃꯍꯩ ꯄꯨꯔꯤꯕ ꯄ꯭ꯔꯣꯐꯦꯁꯟ ꯑꯃꯃ ꯊꯦꯡꯕꯗ ꯌꯥꯝ ꯇꯣꯏꯅ ꯅꯠꯇ꯭ꯔꯒꯁꯨ ꯃꯍꯥꯛ ꯃꯔꯛ ꯃꯔꯛꯇ ꯊꯦꯡꯅꯍꯜꯂꯛꯄꯁꯦ ꯑꯅꯧꯕ ꯋꯥꯐꯝ ꯅꯠꯇꯦ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯅ ꯃꯍꯥꯛ ꯊꯣꯏꯅ ꯑꯀꯤ ꯑꯈꯪ ꯃꯁꯥꯗ ꯐꯥꯎꯔꯨꯗꯦ ꯃꯔꯝꯗꯤ ꯃꯁꯤ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏꯔꯦ ꯄꯨꯡꯁꯨ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯟꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤ ꯑꯍꯤꯡꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯉꯤ ꯑꯗꯨꯅ ꯑꯍꯤꯡꯁꯤꯅ ꯁꯥꯡꯕꯅꯤ ꯃꯍꯥꯛ ꯃꯁꯥꯗ ꯑꯇꯟꯕ ꯑꯃ ꯐꯥꯎꯏ ꯅꯣꯡꯉꯥꯟꯕ ꯉꯥꯏꯒꯗꯕꯁꯦ ꯑꯃꯔꯣꯝꯗ ꯍꯌꯦꯡ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯂꯩꯇꯦ ꯁꯨꯇꯤ ꯂꯩ ꯇꯥ ꯂꯣꯏꯁꯤꯜꯂꯒ ꯑꯃꯨꯛ ꯊꯕꯛ ꯆꯠꯄ ꯂꯣꯏꯁꯤꯟꯕꯒꯤ ꯃꯁꯥꯗ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕꯕꯨꯗꯤ ꯂꯩꯇꯦ ꯑꯃꯨꯛꯁꯨ ꯋꯥꯈꯜꯗꯣ ꯌꯥꯡꯊꯣꯛꯑꯦ ꯀꯩꯗꯧꯋꯦꯒꯦ ꯊꯕꯛ ꯀꯥꯗꯣꯏꯁꯨ ꯅꯠꯇꯕꯁꯤꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯑꯍꯤꯡꯁꯨ ꯍꯧꯕꯇ ꯉꯥꯏꯔꯦ ꯑꯗꯨꯅ ꯇꯨꯝꯕꯅ ꯐꯩ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯃꯅꯤꯡꯗꯨꯗ ꯇꯨꯝꯗꯨꯒꯤ ꯍꯣꯠꯅꯔꯤ ꯌꯥꯝ ꯏꯪꯕ ꯋꯦꯗꯔ ꯑꯣꯏꯕꯅ ꯃꯁꯥꯗꯨ ꯃꯇꯤꯛ ꯆꯥꯕ ꯐꯤꯔꯣꯜ ꯑꯔꯨꯝꯕꯕꯨꯗꯤ ꯁꯦꯠꯄꯅꯤꯅ ꯒꯥꯔꯤꯗꯨꯗ ꯁꯥꯒꯠꯅꯕꯁꯨ ꯌꯥꯎꯕꯅꯤꯅ ꯂꯨꯝꯕꯨ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯑꯃꯨꯛ ꯃꯥꯒꯤ ꯃꯤꯁꯅꯥ ꯑꯅꯤꯗꯣ ꯇꯞꯅ ꯇꯞꯅ ꯂꯣꯊꯕ ꯍꯧꯔꯛꯂꯦ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯕ ꯍꯧꯔꯛꯂꯦ ꯍꯟꯗꯛꯃꯨꯛꯇꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯍꯧꯔꯛꯄꯗꯨꯗꯅꯤ ꯃꯥꯒꯤ ꯀꯥꯔꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯀꯅꯥꯅꯣꯝꯅ ꯏꯜꯂꯛꯄꯗꯧꯅ ꯇꯧꯔꯛꯑꯦ ꯑꯃꯨꯛꯁꯨ ꯒꯥꯔꯤꯗꯣ ꯊꯣꯛ ꯅꯣꯝꯂꯛꯄꯗꯧꯅꯁꯨ ꯇꯧꯏ ꯒꯥꯔꯤꯗꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯈꯖꯤꯛꯇꯒꯤ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯗ ꯏꯜꯂꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯌꯨꯍꯦꯟꯕ ꯍꯟꯗꯛꯃꯨꯛꯇꯤ ꯀꯅꯥꯅꯣꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯈꯪꯂꯥꯎ ꯂꯥꯎ ꯀꯅꯥꯅꯣ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯍꯤꯡꯁꯤꯗ ꯃꯤꯒꯤ ꯀꯥꯔ ꯃꯅꯤꯡ ꯏꯜꯂꯛꯏꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯀꯥꯔꯗꯣ ꯑꯃꯨꯛ ꯏꯟꯕ ꯇꯣꯛꯈ꯭ꯔꯦ ꯃꯣꯡꯍꯥꯗ ꯇꯨꯃꯤꯟ ꯀꯥꯔꯗꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯈ꯭ꯔꯦ ꯀꯥꯔꯗꯣ ꯑꯗꯨꯝꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯒꯤ ꯃꯥꯁꯨ ꯑꯁꯥꯎꯕ ꯈꯔꯗꯤ ꯅꯦꯝꯊꯩ ꯉꯥꯏꯍꯥꯛꯇꯤ ꯃꯥꯁꯨ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯂꯨꯔꯕꯅꯤ ꯀꯅꯥꯅꯣ ꯀꯥꯔ ꯅꯣꯝꯂꯛꯏꯗꯣ ꯈꯪꯗꯗꯤ ꯈꯪꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯣꯜꯂꯤꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯜꯗ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯀꯅꯥ ꯂꯩ ꯍꯥꯏꯗꯨꯅ ꯀꯥꯔꯗꯨꯒꯤ ꯑꯀꯣꯏꯕ ꯑꯃꯗꯤ ꯃꯅꯤꯡ ꯃꯌꯥ ꯆꯠꯇꯨꯅ ꯀꯣꯌꯦꯡ ꯍꯦꯛ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯀꯣꯌꯦꯡ ꯌꯦꯡꯕꯗ
ꯂꯩꯔꯗꯤ ꯁꯣꯏꯗꯅ ꯎꯒꯅꯤ ꯃꯍꯥꯛꯁꯨ ꯃꯤꯁꯛꯇꯣ ꯃꯥꯒꯤ ꯀꯥꯔꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒ ꯁꯥꯟꯅꯔꯝꯕꯗꯣ ꯃꯁꯥꯗꯨ ꯃꯦꯟ ꯍꯦꯛ ꯇꯥꯖꯗꯦ ꯑꯃꯨꯛꯁꯨ ꯀꯅꯥꯝꯇ ꯂꯩꯕ ꯎꯗ꯭ꯔꯕꯗ ꯑꯃꯨꯛꯁꯨ ꯈꯜꯂꯦ ꯑꯗꯨꯗꯤ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝꯁꯤꯗ ꯀꯅꯥꯅꯣ ꯃꯥꯒꯤ ꯀꯥꯔ ꯃꯅꯤꯡꯗ ꯏꯜꯂꯛꯏꯕꯁꯦ ꯈꯜꯂꯨꯕꯗ ꯈꯖꯤꯛꯇꯤ ꯈꯧꯇꯛ ꯆꯥꯏ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯋꯥꯈꯜꯗꯨ ꯈꯔ ꯅꯨꯡꯉꯥꯏꯅꯕ ꯃꯗꯣ ꯃꯪ ꯑꯣꯏꯔꯝꯅꯤ ꯍꯥꯏꯗꯅ ꯑꯃꯨꯛꯁꯨ ꯈꯟꯗꯣꯛꯑꯦ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯦ ꯂꯩꯆꯤꯟꯅ ꯀꯨꯡꯅ ꯊꯥꯕꯒ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯅꯥꯆꯤꯛ ꯃꯈꯣꯡ ꯑꯗꯣꯝꯗ ꯃꯣꯕꯥꯏꯜꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠꯇꯨ ꯑꯃꯨꯛ ꯊꯥꯜꯂꯒ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯕꯅꯤꯅ ꯃꯍꯥꯛ ꯃꯄꯥꯜꯗꯨꯗ ꯏꯪꯒ ꯏꯪꯉꯦ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯏꯪꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯍꯥꯛ ꯑꯃꯨꯛ ꯃꯅꯤꯡꯒꯤ ꯀꯥꯔꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯇꯨꯝꯕ ꯆꯪꯂꯛꯂꯦ ꯇꯨꯝꯅꯕ ꯊꯧꯔꯥꯡ ꯇꯧꯕꯗ ꯍꯟꯗꯛꯃꯨꯛꯇꯤ ꯃꯁꯥꯗꯨ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯎꯏꯁꯤꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯍꯤꯡꯗꯨꯗ ꯃꯃꯤꯠ ꯁꯤꯡꯗꯨꯅ ꯂꯩꯔꯤ ꯃꯣꯕꯥꯏꯜꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯒꯥꯔꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯑꯦ ꯄꯨꯡ ꯀꯌꯥꯃꯨꯛ ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯆꯥꯎꯔꯥꯛꯅ ꯄꯨꯡ 1:15 ꯆꯠꯂꯝꯃꯦ ꯄꯨꯡ ꯌꯦꯡꯉꯤꯁꯤ ꯑꯇꯩ ꯀꯔꯤꯝꯇꯒꯤ ꯅꯠꯇꯦ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕꯗ ꯋꯥꯕꯒꯤꯅꯤ ꯍꯟꯗꯛꯇꯤ ꯃꯍꯥꯛ ꯇꯨꯝꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯇꯨꯝꯕ ꯊꯦꯝꯅꯕ ꯍꯣꯠꯅꯩ ꯇꯨꯝꯊꯧ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯂꯝꯕꯤ ꯂꯝꯖꯥꯎꯗꯨꯗ ꯃꯤ ꯑꯁꯤꯕ ꯊꯥꯡꯊꯣꯛꯄ ꯃꯥꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯂꯥꯡꯕ ꯇꯥꯔꯦ ꯃꯅꯥꯗꯨꯗ ꯀꯅꯥꯒꯨꯝꯕꯅ ꯍꯤꯡ ꯍꯤꯡꯅ ꯀꯞꯄ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯄꯨꯡ ꯌꯩꯗꯨꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗꯨꯗ ꯑꯁꯤꯕ ꯄꯨꯊꯣꯔꯛꯄ ꯄꯣꯠꯂꯣꯏꯗꯧꯒꯤ ꯃꯥꯟꯕ ꯏꯁꯩ ꯁꯛꯄꯅ ꯏꯁꯩ ꯁꯛꯄ ꯑꯁꯤ ꯅꯥꯊꯣꯛꯂꯝꯗꯥꯏꯒꯤ ꯄꯨꯊꯣꯛꯂꯝꯗꯥꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯟ ꯂꯦꯞꯇꯅ ꯃꯥꯒꯤ ꯃꯅꯥꯗꯨꯗ ꯇꯥꯔꯛꯏ ꯃꯈꯣꯜꯁꯤꯡ ꯑꯗꯨꯅ ꯌꯨꯍꯦꯟꯕ ꯇꯨꯃꯤꯟ ꯒꯥꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯂꯩꯕ ꯍꯩꯅꯔꯛꯇ꯭ꯔꯦ ꯌꯨꯍꯦꯟꯕ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯦ ꯁꯣꯏꯗꯅ ꯑꯅꯛꯄꯁꯤꯗ ꯇꯥꯕ ꯈꯨꯟꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯁꯦ ꯑꯍꯤꯡꯁꯤꯗ ꯂꯩꯇꯕ ꯌꯥꯎꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯄꯣꯠꯂꯣꯏꯗꯨꯒꯤ ꯄꯨꯊꯣꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯍꯧꯖꯤꯛꯄꯨ ꯅꯤꯡꯊꯝꯊꯥꯒꯤ ꯏꯪꯈ꯭ꯔꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯄꯣꯠꯂꯣꯏꯗꯨꯁꯤꯕꯨ ꯁꯣꯏꯗꯅ ꯏꯪꯕ ꯇꯥꯔꯦ ꯀꯣꯛ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯒ ꯄꯣꯠꯂꯣꯏꯕ ꯌꯥꯕꯁꯤꯗꯕꯨ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯆꯪꯕ ꯑꯍꯤꯡꯕ ꯁꯪꯁꯀꯥꯔ ꯌꯥꯎꯅꯗꯣꯏꯁꯤꯕꯨ ꯑꯋꯥꯕ ꯃꯥꯌꯣꯛ ꯌꯥꯔꯅꯤ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯈꯜꯂꯨꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤꯕ ꯍꯥꯏꯕ ꯂꯥꯏꯁꯤꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯍꯥꯏꯗꯅ ꯈꯥꯏꯗꯅꯗꯤ ꯂꯩꯇꯦ ꯃꯥꯅ ꯄꯨꯅꯤꯡꯕ ꯂꯧꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇꯃꯛ ꯃꯤꯗꯣ ꯄꯨꯗꯨꯅ ꯆꯠꯂꯦ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯏꯐꯝ ꯈꯪꯗꯦ ꯀꯅꯥꯅꯕꯨ ꯑꯁꯤ ꯂꯥꯏꯕꯨ ꯊꯤꯡꯂꯨꯕ ꯉꯝꯒꯅꯤ ꯑꯍꯤꯡꯅꯤ ꯍꯥꯏꯗꯅ ꯊꯋꯥꯏ ꯄꯨꯈꯤꯅ ꯀꯔꯝꯅ ꯈꯥꯝꯂꯨꯅꯤ ꯃꯥꯕꯨ ꯊꯤꯡꯕ ꯉꯝꯕ ꯀꯅꯥꯁꯨ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯇꯦ ꯑꯁꯨꯝꯅ ꯀꯞꯂ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯃꯔꯛꯇꯨꯗ ꯃꯍꯥꯛꯁꯨ ꯀꯔꯤꯁꯨ ꯊꯣꯛꯅꯗꯕ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯁꯤꯔꯤꯕ ꯃꯤꯗꯨꯒꯤ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯝꯗ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯍꯤꯡꯒ ꯑꯣꯏꯔꯦ ꯅꯤꯡꯊꯝꯊꯥꯒ ꯑꯣꯏꯔꯦ ꯑꯍꯤꯡꯁꯤꯗ ꯀꯅꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯏꯪꯒ ꯏꯪꯕꯁꯤꯗ ꯄꯣꯠꯂꯣꯏꯕ ꯌꯥꯎꯕ ꯃꯪꯗ ꯆꯠꯅꯤꯡꯂꯦ ꯅꯠꯇ꯭ꯔꯒꯅ ꯑꯍꯤꯡꯁꯤꯗ ꯄꯣꯠꯂꯣꯏꯗ꯭ꯔꯃꯛꯁꯨ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯃꯛ ꯄꯣꯠꯂꯣꯏꯕ ꯌꯥꯕꯗꯕꯨ ꯈꯪꯗ꯭ꯔꯦꯗ ꯃꯤꯒꯤ ꯑꯄꯥꯝꯕꯁꯦ ꯑꯁꯨꯝꯅ ꯃꯍꯥꯛ ꯁꯤꯔꯤꯕ ꯏꯃꯨꯡꯗꯨꯒꯤ ꯃꯔꯝꯗ ꯋꯥꯈꯜ ꯃꯣꯍꯟ ꯃꯣꯍꯟ ꯈꯜꯂꯦ ꯀꯥꯔ ꯃꯅꯨꯡꯗ ꯇꯨꯃꯤꯟ ꯑꯁꯤꯕ ꯄꯨꯊꯣꯔꯛꯄꯒꯤ ꯄꯨꯡ ꯏꯁꯩ ꯃꯈꯣꯜꯗꯣ ꯃꯍꯥꯛ ꯇꯥꯗꯨꯅ ꯂꯩ ꯃꯈꯣꯜ ꯑꯗꯨ ꯌꯥꯝ ꯂꯥꯞꯂꯤꯉꯩꯗꯒꯤ ꯑꯣꯏꯅ ꯇꯥꯕꯗꯧꯅꯁꯨ ꯇꯧꯏ ꯑꯁꯤꯕꯗꯤ ꯃꯥꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨ ꯂꯥꯜꯂꯒꯗꯤ ꯁꯨꯡꯄꯨ ꯄꯨꯔꯛꯇ꯭ꯔꯦ ꯁꯨꯞꯅꯇꯒꯤ ꯃꯈꯣꯜꯇꯅꯤ ꯇꯥꯔꯤꯕ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯄꯨꯡ ꯃꯪꯒꯪ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯥꯗꯦ ꯌꯨꯍꯦꯟꯕ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯦ ꯑꯗꯨꯝꯅ ꯄꯨꯡ ꯊꯤꯟꯕ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜꯅ ꯇꯞꯅ ꯇꯞꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯁꯟꯇꯣꯛꯄ ꯍꯧꯔꯛꯄꯗ ꯑꯃꯨꯛ ꯑꯊꯥꯞꯄꯗ ꯍꯨꯏ ꯃꯌꯥꯝ ꯍꯧꯅꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯛꯑꯦ ꯃꯈꯣꯜꯁꯤꯡꯁꯤꯅ ꯀꯨꯝꯒ ꯂꯥꯏꯒ ꯄꯥꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯁꯥꯗ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯏꯍꯩ ꯍꯩꯅꯗꯕꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯂꯩꯆꯤꯟꯒ ꯊꯥꯕꯒ ꯃꯝꯒ ꯃꯝꯂꯦ ꯀꯔꯤꯒꯨꯝꯕ ꯑꯃꯝꯕꯗꯨꯗ ꯑꯁꯤꯕꯗꯨ ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯃꯤꯁꯤꯡꯗꯨꯁꯨ ꯁꯣꯏꯗꯅ ꯑꯃꯝꯕꯁꯤꯗ ꯅꯥꯇꯩ ꯆꯥꯔꯔꯣꯏ ꯑꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯃꯃꯥꯡꯗ ꯂꯥꯏꯠ ꯑꯅꯤꯗꯣ ꯃꯅꯤꯡ ꯁꯤꯠꯇꯒꯤ ꯃꯈꯨꯠ ꯂꯥꯝꯃꯒ ꯊꯥꯜꯂꯦ ꯂꯥꯏꯠꯇꯨ ꯊꯥꯟꯕꯗꯒꯤꯗꯤ ꯑꯃꯝꯕꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯩ ꯂꯩꯆꯤꯟ ꯊꯥꯡꯂꯕꯁꯨ ꯍꯥꯏꯐꯦꯠ ꯀꯅꯥ ꯂꯥꯛꯏ ꯀꯅꯥ ꯂꯥꯛꯇꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯃꯩꯉꯥꯜ ꯑꯗꯨꯅ ꯐꯅ ꯁꯥꯡꯅ ꯀꯥꯞꯊꯣꯛꯄꯒ ꯆꯠꯂꯦ ꯃꯩꯉꯥꯜꯗꯨꯅ ꯑꯃꯝꯕꯗꯣ 10% ꯃꯨꯛꯇꯤ ꯀꯣꯛꯍꯜꯂꯦ ꯍꯥꯏꯕ ꯌꯥꯏ ꯑꯁꯨꯝꯅ ꯂꯥꯏꯠꯇꯨ ꯊꯥꯜꯂꯒ ꯒꯥꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩ ꯌꯨꯍꯦꯟꯕ ꯍꯨꯏ ꯀꯞꯄ ꯄꯨꯡ ꯊꯤꯟꯕꯒꯤ ꯀꯣꯔꯇꯥꯟ ꯌꯩꯕꯒꯤ ꯃꯈꯣꯜꯁꯨ ꯂꯦꯞꯂꯝꯗꯦ ꯐꯅ ꯀꯨꯏꯅ ꯃꯈꯣꯜꯗꯨ ꯑꯗꯨꯃꯛ ꯇꯥꯏ ꯑꯗꯨꯕꯨ ꯑꯃꯝꯕꯗꯨꯗꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ
ꯄꯣꯂꯣꯏꯕꯒꯤꯗꯤ ꯄꯨꯊꯣꯔꯛꯇꯦ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯤꯗ ꯃꯉꯣꯟꯗ ꯌꯥꯝꯅ ꯆꯃꯝꯅꯕ ꯑꯃꯗꯤ ꯐꯥꯎꯔꯤ ꯃꯈꯣꯜ ꯇꯃꯛ ꯇꯥꯏ ꯑꯁꯤꯕꯨ ꯄꯨꯊꯣꯔꯛꯄꯗꯤ ꯎꯗꯦ ꯃꯈꯣꯏꯒꯤꯁꯤꯕꯨ ꯀꯔꯝ ꯇꯧꯔꯤꯅꯣ ꯑꯔꯥꯞꯄꯗꯒꯤ ꯃꯈꯣꯜ ꯇꯃꯛ ꯑꯣꯏꯖꯥꯠꯂ ꯑꯗꯨꯕꯨ ꯃꯈꯣꯜ ꯀꯨꯇꯥꯁꯤꯒ ꯍꯥꯏꯔꯗꯤ ꯂꯝꯕꯤꯁꯤꯒꯤ ꯃꯄꯥ ꯐꯥꯎꯗꯨꯅ ꯂꯥꯛꯐꯝ ꯊꯣꯛꯏ ꯑꯁꯤ ꯈꯜꯂꯗꯨꯅ ꯐꯅ ꯀꯨꯏꯅ ꯒꯥꯔꯤꯒꯤ ꯃꯃꯥꯡ ꯂꯥꯏꯠꯇꯨ ꯊꯥꯟꯗꯣꯛꯇꯨꯅ ꯊꯝꯃꯤ ꯑꯗꯨꯕꯨ ꯑꯁꯤꯕꯗꯨ ꯂꯝꯕꯤꯗꯨꯗ ꯄꯨꯔꯛꯄꯒꯤ ꯃꯃꯤ ꯑꯃ ꯎꯔꯛꯇ꯭ꯔꯕꯗꯨꯗ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯕꯦꯇ꯭ꯔꯤꯗꯣ ꯁꯣꯏꯗꯅ ꯂꯣꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯂꯥꯏꯠꯇꯨ ꯃꯨꯊꯠꯈ꯭ꯔꯦ ꯂꯥꯏꯠꯇꯨ ꯃꯨꯊꯠꯄꯗꯒꯤ ꯑꯃꯨꯛ ꯑꯀꯣꯏꯕꯗꯨꯗ ꯍꯥꯟꯅꯒꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗꯨꯗ ꯍꯟꯖꯤꯟꯈ꯭ꯔꯦ ꯄꯨꯝ ꯑꯃ ꯃꯧꯔꯦ ꯑꯀꯣꯏꯕꯗ ꯑꯃꯨꯛ ꯃꯍꯥꯛꯁꯨ ꯑꯃꯨꯛ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯛꯑꯦ ꯐꯅ ꯀꯨꯏꯅ ꯇꯨꯝꯕ ꯌꯥꯔꯝꯗ꯭ꯔꯕꯗꯣ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯑꯃꯨꯛ ꯇꯨꯝꯕ ꯊꯦꯝꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯛꯄꯗ ꯃꯃꯤꯠ ꯑꯅꯤꯗꯣ ꯎꯏꯁꯤꯟꯒꯦ ꯇꯧꯕꯒꯅꯤ ꯃꯥꯒꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯎꯔꯦ ꯂꯥꯃꯩ ꯊꯥꯟꯕꯤꯗꯧꯅ ꯇꯧꯕ ꯃꯩꯕꯨꯜ ꯄꯔꯦꯡ ꯄꯥꯏꯕ ꯎꯔꯝꯃꯤ ꯂꯝꯕꯤꯗꯨꯗ ꯐꯅꯁꯨ ꯀꯨꯡꯅ ꯂꯩꯆꯤꯟꯕꯨꯗꯤ ꯊꯥꯔꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯔꯛ ꯑꯗꯨꯗ ꯂꯤꯄꯦꯠ ꯃꯩꯕꯨꯜꯁꯤꯡ ꯑꯗꯣ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯁꯥꯟꯅꯕꯗꯧꯅ ꯇꯧꯏ ꯌꯨꯍꯦꯟꯕꯁꯨ ꯃꯃꯤꯠꯇꯣ ꯐꯥꯛꯂꯤ ꯃꯄꯥꯟꯗ ꯑꯏꯪꯕ ꯁꯥꯐꯨ ꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄꯗꯧꯅ ꯇꯧꯕꯁꯨ ꯌꯥꯎꯔꯛꯏ ꯅꯥꯁꯤꯛ ꯃꯇꯣꯜꯁꯤꯡꯗꯨꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯁꯥꯐꯨ ꯀꯟꯅ ꯁꯤꯠꯆꯜꯂꯛꯄꯅ ꯃꯈꯣꯜ ꯑꯃꯁꯨ ꯎ ꯂꯥꯎꯕꯗꯧꯅ ꯇꯧꯕ ꯑꯃꯁꯨ ꯇꯥꯔꯤ ꯑꯁꯨꯝꯅ ꯅꯨꯡꯁꯤꯠꯇꯨꯅ ꯁꯥꯐꯨ ꯀꯟꯅ ꯁꯤꯠꯆꯔꯕꯁꯨ ꯃꯩꯕꯨꯜꯁꯤꯡꯗꯨꯗꯤ ꯃꯨꯠꯄ ꯀꯧꯕ ꯂꯩꯇꯦ ꯍꯦꯟꯅ ꯑꯗꯨꯝ ꯃꯩꯕꯨꯜꯗꯣ ꯆꯥꯎꯅ ꯆꯥꯈꯠꯂꯦ ꯃꯀꯥ ꯐꯅ ꯃꯩꯕꯨꯜꯁꯤꯡ ꯑꯗꯨ ꯑꯃꯗꯒꯤ ꯑꯅꯤ ꯑꯍꯨꯝ ꯇꯞꯅ ꯃꯁꯥ ꯂꯣꯡꯊꯣꯔꯛꯄꯒꯨꯝ ꯁꯟꯇꯣꯔꯛꯄꯒꯨꯝꯁꯨ ꯇꯧꯏ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃꯗꯤ ꯑꯗꯨꯝ ꯏꯔꯣꯏꯅꯗꯨꯅ ꯆꯠꯂꯤ ꯃꯗꯨ ꯎꯕꯗ ꯇꯨꯝꯅꯤꯡꯂꯝꯕꯗ ꯉꯥꯎꯔꯕ ꯃꯃꯤꯠ ꯑꯅꯤꯗꯣ ꯈꯪꯁꯤꯡꯕꯗꯧꯅꯁꯨ ꯇꯧꯏ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯌꯦꯡꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜꯗꯨ ꯇꯝꯅ ꯆꯪꯁꯤꯟꯈ꯭ꯔꯒ ꯃꯃꯤꯠ ꯑꯅꯤꯗꯣ ꯂꯥꯎꯊꯣꯛꯇꯨꯅ ꯀꯨꯞꯇꯨꯅ ꯌꯦꯡꯂꯤ ꯃꯩꯕꯨꯜꯁꯤꯡꯅ ꯂꯤꯄꯠ ꯄꯥꯏꯔꯒ ꯂꯩꯕꯗꯨ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯈꯪꯉꯥꯏ ꯈꯪꯖꯤꯟꯗ ꯍꯥꯏꯔꯦ ꯁꯤꯗꯤ ꯂꯥꯃꯩ ꯊꯥꯟꯕꯤ ꯅꯠꯇ꯭ꯔꯥ ꯗꯦꯠ ꯃꯤꯟꯁ ꯃꯔꯁ ꯒ꯭ꯌꯥꯁ ꯍꯥꯏꯕꯗꯤ ꯄꯠꯊ ꯄꯨꯝꯊꯔꯕ ꯃꯅꯥ ꯃꯁꯤꯡ ꯁꯥ ꯉꯥꯒꯤ ꯍꯛꯆꯥꯡꯁꯤꯡꯁꯤꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯗꯤꯀꯝꯄꯣꯁ ꯇꯧꯔꯛꯄꯅ ꯁ꯭ꯋꯥꯝꯄꯤ ꯑꯣꯏꯕ ꯑꯦꯔꯤꯌꯥꯗ ꯄꯨꯝꯊꯔꯛꯄꯗꯒꯤ ꯃꯗꯨꯗ ꯑꯣꯏꯔꯛꯄ ꯁꯨꯡꯉꯛꯄ ꯃꯔꯁ ꯒ꯭ꯌꯥꯁ ꯍꯥꯏꯕꯗꯣ ꯃꯁꯤ ꯑꯣꯏꯒꯅꯤ ꯄꯥꯔꯇꯤ ꯀꯣꯝꯊꯤꯗꯒꯤ ꯊꯣꯔꯛꯄ ꯒ꯭ꯌꯥꯁ ꯃꯈꯜꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅꯗꯤ ꯂꯥꯃꯩ ꯊꯥꯟꯕꯤ ꯍꯥꯏꯔꯒ ꯈꯪꯅꯩ ꯑꯁꯨꯝꯅ ꯂꯥꯃꯩ ꯊꯥꯟꯕꯤꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯑꯃꯝꯕꯗꯨꯗ ꯑꯉꯥꯟꯕꯒꯤ ꯃꯉꯥꯜ ꯈꯖꯤꯛꯁꯨ ꯐꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯃꯤꯠꯇ ꯃꯩꯕꯨꯜ ꯄꯥꯏꯕ ꯎꯔꯤꯉꯩ ꯃꯔꯛꯇꯨꯗ ꯃꯩꯈꯣꯏ ꯆꯐꯨ ꯄꯥꯏꯕ ꯅꯤꯄꯥ ꯑꯃ ꯃꯥꯡꯗ ꯂꯥꯛꯂꯤꯕꯗꯨ ꯎꯔꯛꯏ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡꯗꯅ ꯄꯨꯡ ꯊꯤꯟꯕ ꯀꯣꯔꯇꯥꯟ ꯅꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯣ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇꯅ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯃꯔꯛꯇꯨꯗ ꯂꯥꯛꯄ ꯎꯏ ꯃꯗꯨ ꯎꯕꯗ ꯃꯥ ꯍꯦꯟꯅ ꯊꯋꯥꯏ ꯇꯥꯅ ꯃꯤꯡꯁꯦꯜꯗꯨꯗ ꯌꯦꯡꯉꯤ ꯃꯤꯡꯁꯦꯜꯗ ꯏꯁꯤꯡ ꯃꯅꯤꯟ ꯀꯥꯔꯤꯕꯗꯣ ꯍꯥꯏꯐꯦꯠ ꯃꯥꯅ ꯎꯔꯤꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯎꯅꯕ ꯍꯥꯏꯗꯅ ꯇꯩꯊꯣꯛꯂꯝꯃꯤ ꯋꯥꯔꯤꯁꯤꯒꯤ ꯑꯅꯤꯁꯨꯕ ꯏꯄꯤꯁꯣꯗ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤꯕꯨ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ